First of all, the EPAC TV News welcome. Israel amasung Hamas anigi marakta chathribu lalasina chauna sokhalaba Gaza gi michamsing da mateng pangba haiduna humanitarian aid sing France ki maike de gi nongthakta gi thada duna mateng pangba hokre haide. France na Israel da makoina nongthakta gi polam sing thada gadori ba mafam sing aduda athingba amata pidana ba akan mumung taksingki. Hairi ba mafam sing adu chaba thakba phangdaba gi awaban khamthing duna chaktang ba thokpa yaba gi phibam da leiba mafam amani. Kutak ki oiba tangai phadaba polam sing adu France na Jordan, Emirates amadi Germany partner singa loina na yamdrabata tan nifu romgi oiba humanitarian aid sing adu mafam madu thada bungam khibani hairi. France ki President Macron nam haki social media thagalap post amada Jordan, Emirates amadi Germany ba awang buthak ta thagat phungduk le. Loina na France ki military personnel sing adu na lawki ba thawdang sing adu busu mahak na thagat phungdok ki. Mahak na makha taraduna airdrop tawba adu na makhoi oiba okpa leiroi Israel na mapung phana polam sing adu yohonduna chaktam gi phibam adu thokhaloi dabani haina su mahak makata ki United States ki President Donald Trump ki Middle East envoy oiba Steve Witkoff na ahan ba awang thaki US officials sing oina Gaza ga Israel gi lan sokna ba horokpadagi mafam madu chatun aid operation yingsin ba hokre ngasi sathaki ba khongchat adu USN afaba khongchat amani hairabusu risk leiba khongchat amani hairi Kongchat asi mafam maduda misam kaya gi punsi mang bagi orib phibam aduna mathau tarak patagi hainasu UN officials ni makata ki Steve Mekona Rafah leiba USN sogatpa Gaza Humanitarian Foundation chatuna lana ka hena sokle bam mafam aduda anobu hingbada sang da biat polam sing pina na bagi problem semna na yangsin ki Palestinian midis ki maike gi phungdorak pada with kop gi kongchat loi ki pungja kar gi matungda Gaza ki khathang sokta Palestine macha ahum nongmain kaptun hat khre hairi Israel ki military na phungdorop gi matung ina thodok thofam maduda karamna lanmi singa nongmai kapki bano haiba gi thijin bagi thabak kan lokhatle hairi Humanitarian Foundation adu thabak horok badagi polam sing lobu yamdrabada miyoi lising amarom sikri haina UN phungdukle United Nations ki maike gi Gaza Humanitarian Foundation da thabak to minana lepkrabani makhoina phungdorapda Foundation atuna polam sing yenthokpagi thamliba kangnun sing adu humanitarian neutrality kangnun sing violate to wi haina maral siki nakalam romda Foundation atuna phungdorapda makhoina polam sing yenthokliba mafam aduda kanagum ama phawba siba leite makhoini United Nations da chathriba thabak sing adudagi hena phaba mong da chathri haina UN da US ki ambassador oiriba hukabina phungdoki haire Lebanon ki kha thangba nongpok thangba haibadi saruk sing da leiba Lebanon ki Hezbollah group sing ki oiba khulai puthopam facility sing da target tawraduna akanma mong da Israel air strike kaya chathakre haire Lebanon ki official media amadi leibak adugi army ki source ni phungdorop gi matung ina hairiba mafam sing adu Hezbollah sing namna leiba mafam amani leibak adugi National News Agency matung ina nongpok thangba Lebanon ki bekari janda leiba singsang pareng aduda loina na kha thangba Lebanon gi manungda hanjin leiba mafam singda Israel ki air strike adu mari mathang chatrakhi bani hairi Lebanese army intelligence ki maike gi source amana pau gi agency da phungdorapda hairiba mafam sing aduda pung khai amrong gi manungda Israel gi maike gi air strike trani palak chathaki hairiba air strike sing aduna mamang di attack chatramlaba mafam sing aduda Hezbollah gi position sing adu target tawki nakalam romda Israel Defense Force ki maike gi thorpa zero magi matung inadi leibak adugi air force na kha thangba Lebanon amasung nongpok thangba Lebanon gi Bika Valley da leiba Hezbollah gi khulai safam amadi store tofam site aduda air strike adu chathaba ngamkhiban warol du makha taraduna hai site adu Hezbollah gi pokhai bia polam sing puthokpa gi thabak kan chathriba mafam sing Israel na claim torpa gi matung ina mamang di Lebanon amadi makhogi yana khiba gi matung ina leinariba khomfam adugi mayokta Hezbollah na makhogi oiba khulai sabagi thabak chatrakpani hairi wafam sing asi Israel ki defense minister katna confirm tawre haina su pau gi source sin makata pau sig sarom oina Manipur gi oiba pau khor update tawjage Manipur da leiba miyam punamak santi pami Maliam sida leiba miyam punamak su santi pami santi thogai ba haibasi miyam khaktana thogai bra haibi wangam lakpag loinana santi pamjaba lamdam masida kanana santi thogai na bhot ibagi haibudusu ngasidi Manipur gi miyam na khangba mathau tai Manipur da karigidamukta santi lingbu ngamdribano haibasi Maliam gi miyam punamana khangrapag loinana Bharat haiba lebak asi divide and rule yamna sanaba haibaga loinana Kangrup Prup sigi marakta amagamba nunsinadana sinba haiba lebak ni haina miyamna khangnare ngasidi Manipur asi santi leiba ngamdraba lamdam ama haibudu oiri
Manipur lay puruk kudimak na santi pamjargasu santi purna bo hotna gadaba Bharat lengak nadi hotna drabani puruk masir ki marakta amaga nusina dabe hengatli kari kita moto kuki yamadi maita yenli ki marakta conflict lay gadori bano layriba conflict ase kokhan gi hairabadi Bharat lengak ke khutta layriban asuk kuini sahi ani helklaba phawbuda Bharat lengak na layriba conflict ase loisina bo hotna bagi mahutta delaying tactics tawduna yongi talien da lamdam masta layriba puruk kudimapu loisina bo hotna bagi thorang manbaromda changchilak asidi phajab watkani Bharat lengak nasu layriba problem sing asi loisin gi hairabadi mikup amad loisin biya ba potni loisin ba pamdabaduna bungasi phawbuda Bharat ki Prime Minister Narendra Modi na wa ngangu yadriba amadi Manipur da chatlu yadriba si Manipur da layriba miyam sing asi Bharat ki praja amani haina lobiragadi mikup amad loisin biya ba thabak sing asi loisin daduna hawjik phawbu layriban layriba conflict sing asi marakta amuk political conflict layhanduna state asida rajniti oi bisarang na batokanduna Manipur Assembly animated suspension da thamlaga matung president rule gi lengak lehliban tha taruk mapung pharka dorba president rule gi lengak asina karimata tawbu ngamdaba makai kuki yamadi maita yanli conflict asi hen chawthura pagum uhalli layriba rajniti gi saina basing asi chu hen pakthok chawthok halak pag loinana president rule gi lengak tha taruk amuk extension tawna bhotnari Center da layba BJP ki lengak na Manipur president rule gi lengak extension tawna bhotnarapada opposition kampuna di yaningde yamna segna haiba tarabadi Bharat haiba leba asida layriba miyam punamak Manipur president rule thamba pamde tongan ma political party sing su state asida president rule thambagi mahutta layriba issue sing asi loisillu haina akan ba demand tawnariban rajniti gi saina ba thondun state asida leita pam khanganriba kaya sing asi solution pur u haibisi rajniti gi yengdi yamna chumo yengni masing yamlaba BJP ki MLA sini makhoi oiba chapchaba majority leijargasu sarkar senam hotnarubada center da thilakpa maram oiraga ngasi phawbu miyang gi lengak haibadi popular government am lingbu ngamdriban state asida leiba BJP amani makhoi gi chatminariba tongan ma political party sing MLA singsu center na makhom makhut punsilaga thambibadagi karimta haibu ngamjadraba yamna chamlaba matawgum leiri political leader singna wahi masjid amata haibu ngamjadragasu Manipur gi miyam ni santi hanjin hallo haibu gi apamba sida Inner Manipur Parliamentary Constituency MP su oiriba Dr. Angomcha Bimul akoi jamna Lok Sabha da phongdokhi wafam sing adu ruling party sina karimata khannaba tawduna president rule gi lenga extension tawgi badun takpadi center da leiba BJP gi lenga asi santi pamdaba adumba lenga amani haina miyam lounari state asi gi miyam nadi santi pami kanana kamtong santi handilaktana hotnari bage haibudu miyam punamna khangnare masigi chapchaba result di kumja 2027 da pangthokadoriba mikhalda miyamna pirakpa mandate na soidin khanglagani hainasu pawgi sources ni makhatare nakalam romda saliba sahi asigi February ki tang 3 de assembly animated suspension da thamlaga president rule salaidunu leiri PR lerakpa thattar mapung phagdaba thasi ki tang 3 de loire adubu amuk thattar amaga sangduklagani ahanba PR hek lakpaga awonba kharadi ubu phangi adubu madu state asigi miyam ipen madi oide state asigi miyamna pamlibadi president rule manung asida Manipur da tholibi irang asi loisinba pambani adubu irang asidi loisinba ngamdan leiri irang asi laksinna bagi damakta India lengakna Central Force lising kunthai na Manipur da thajilakle Central Force lising kunthai na thajilakla Central Force asi karisu tawbu ngamdan leiri hawjik no mai kablakpa phawudi lepkhre National Highway sing amadi state asigi maroi lambi sing di free movement yadri India lenga ki Ministry of Home Affairs ki maikri dagidi Manipur ki lambi punamak free movement yangadabni haidun lawthoklabasu madu ki kanaba ama tawji phawba phangdan leiri kuki khulai paibasing tawning tawboda India lenga ni yengdun leibagi mong asidi kuki khulai paibasing makhada India lenga asi leirabra haibasi miyamna hangnari Manipur da PR thamlaliba asisu thokliba lalasi damaktani Manipur da popular government am leiramba dusu muthatlaga lanasi warosin purana ba haidun thamlaliba president rule asisu karisu kanadre hawjingna lenga ki lamda yum kai amadi dukana chingba sajin basing takhaiduna miyang wakhal sarangna bam tokandun leiri in culture sing takhai basi phatti haibidi natte lam hanjin na yum kai sajin basing su takhai si aduga tholi birang si losina basu khotna si president rule gi matam asida ngamdaba amatta leiti haibidi utpaga loinana lamen tu henba singi mathakta akkan ma mongda Manipur da hanagi matagum santi khotna si president rule leibagi kana badusu miyam uhonsi ta siangna hairabada Manipur wathok ki worosin purna ba president rule ngak lokhol liba khongthang ching manung chana chinga masung tanggi tongan mafam singdagi langi khusu khulai nomi cham henba amadi
पोखाइब याब मसाकसिन फगत ngamlakibasi lamdam masida amukta thoktriba ni haibi yai PR lengang yamlab langi kuchu khulajin phagalakiba amadi makha tana thiba humbagi thabaksin leptan chathrakibadagi nakalani gi marakta nomai kapnabagi makholi tabo phangkidraban adubu wathok asi horosin propungamdi haiduna president rule tha taruk amga makha sangthana bu warip lokibasimakti yamna laibak thiban India lengang manipuri wathok gi matang de PR matam khara sangthana thambagi warip asidi democracy khongauna ba amadi miyang hakta achobo singna ba mu ohel adubu PR lengak nya state asi oiba Imphal city khoiramban kaithel manungchana Imphal west Imphal east thawal yawn kakching ne chingba district chingda logi wangmode phutpana chingba khopchin duna pochei paisin ba amadi sajin ban chingba paktakna takthokpi thabak lokhalakki ba simakti miyang yai phanaba oibani na afaba khongthang param kaina logi wangmode lam khopchin duna sagat semba sagat pagi thabak chataba singi oinadi yam nungai tab oirambasu yai tongan me district chingi DC singna incorporation takthokpi thabak tin leptan chathriba si mai pang chathrakani haibagi thajabale lambi gi na yet footpath khopchin ba dukan amadi lambi mayan da leiba miyosingna state lane haibidi khas lane khopchin duna chemjin sajin bagi thabak sing chathaba amadi turel khongpal da pochei paisin ba yum kai sajin ba amadi lambi chilhan bat natana ising chau thokan bida mating oiban lam khopchin ba singna iram nala sing phawba phunjin duna yung kai dukana chingba sajin badagi ising chenbu ngamdabadagi khuchem gi oibi chau tuini thoaliban incorporation sing takthokpi thabak chathrakiba asida miyam gi maraktagi nungaitaba amadi pendaba phongdokpi mahut paikhalakliba thabak sing asi miyam yai phanaba thabak oibana miyam no cooperation pibasu mathau tai asima thabak sing asida ikhoi khudimana cooperation pidragadi manipur gi tunggi lebak kai orakani haiba tam ngamde